ꯊꯧꯕꯥꯜ ꯐꯣꯔꯦꯁ ꯗꯤꯕꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯃꯤꯒꯨꯝꯕ ꯊꯝꯕ ꯌꯥꯗꯦ ꯑꯔꯩꯕ ꯌꯥꯎꯔꯒꯗꯤ ꯀꯅꯥꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯗꯤꯕꯤꯖꯟ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯃꯦꯗꯥꯝ ꯗꯦꯕꯂꯥ ꯂꯩꯄꯥꯛꯄꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯌꯨꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕ ꯌꯥꯏ ꯌꯨꯝꯗ ꯑꯣꯏꯕ ꯌꯥꯏ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯆꯪꯁꯤꯟꯕ ꯍꯧꯖꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯦꯡꯒꯨ 9ꯈꯛ ꯊꯦꯡꯅꯖꯔꯦ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯦꯗꯥꯝ ꯗꯦꯕꯂꯥ ꯂꯩꯄꯥꯛꯄꯝꯒ ꯃꯥꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯁꯤꯟꯅꯖꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯕꯤꯔꯛꯏ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯗ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯊꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1972ꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯔꯒ ꯁꯤꯟꯅꯕꯤꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯅꯠꯇꯅ ꯐꯥꯖꯤꯟꯕ ꯊꯝꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁ ꯑꯦꯛ 1972 ꯑꯟꯗꯔ ꯁꯦꯛꯁꯟ 51ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯁꯤꯡ 15 ꯐꯥꯏꯟ ꯊꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 3 ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯃꯛ ꯐꯥꯏꯟꯁꯨ ꯖꯦꯜꯗꯁꯨ ꯃꯍꯥꯛꯁꯤ ꯂꯩꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤꯗꯃꯛ ꯊꯣꯛꯇꯅꯅꯕ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯌꯨꯝꯗ ꯌꯣꯛꯇꯅꯅꯕ ꯍꯥꯏꯅ ꯊꯧꯕꯥꯜ ꯐꯣꯔꯦꯁט ꯗꯤꯕꯤꯖꯟ ꯃꯦꯗꯥꯝ ꯗꯦꯕꯂꯥ ꯂꯩꯄꯥꯛꯄꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯗ꯭ꯔꯥꯏꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯕ ꯍꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯔꯤ